आकाशवाणी इम्फाल ngangbam nganthoi na pau pajari Brahma Kumaris Manipur na sinduna miyoi koti tara mayai ka basinjak tagi nanthoknaba wasak lobagi mega campaign ngasi Phaidenga da leiba masigi office ta pangthokhi campaign asi lakadori ba English ngani ni futare phawda Bharat ki miyoi koti tara mayai ka ba nisa season daba masama uphaba mapangal kanhanabagi padam da pangthokpani Thoramadu Mukhyamantri Yumnam Khemsanam sung Grihamantri Govindas Konthawjam Saruyakhi Thoramadu Mukhyamantri Yumnam Khemsana hai nisa season daba samajama ohenabagi damak Mipung khudingmak punna hotnaminabagi tangai fadaba lei English ngani ni futare ta Viksit Bharat ohenabagi pandamasi phangba ngamnaba nasa mukta Manipur ohenaba ikhoigi naha sing nisadagi lapna thamba amasung mipung khudingmak masama ufana lehenaba hotnarasi haina Mukhyamantri na phungdokhi Raja Thaki National Breastfeeding Week English ngani kuntaruk ngasi lamphel da leba State Family Welfare Training Center gi conference hall da hodokre State Health Society, National Health Mission amadi Directorate of Health Services na sinba tharomasida Health Services ki Director N. Hemanta Kumar Singh yauna maru oiba miyo kya saruk yari. Kendra ki Culture Mantraloy gi North East Zone Cultural Center na Young Talent Artist Award lisingani kuntaruk kuntaret pigadauri Folk and Tribal Music, Song and Dance, Theater, Dance, Drama, Mime, Painting, Cane and Bamboo Craft, Traditional Handloom na singbada pigadaba mana asigidamak naha oriba artist amasung artisan singna darkas pisinba yagani. Darkas form Rajagi Art and Culture Directorate tagi tha asigi maridagi fangani. Official website tagi su download tawba yagani. Imphal International Airport amadi Apollo Clinic malongba khusam na duna lem na layang bagi camp ama hauzik airport asida pangthokli. Camp asida tongan ba makhalgi anaba sing masak khangdoktuna hidak langthak sing yenthokani hairi. Bharat ing kumjal isingani kulhumdoida Digital Place Portal haudokibadagi sahi ahunggi manungda haksang kayat dan tauge haina wasakhiba Aadhaar da verify tawraba miyoi masing lakh manga sure. New Delhi da 13 suba Indian Organ Donation Day tharamda wangangbada Kendra gi haksel amasung yaifayumbal Rajya Mantri Anupriya Patel na hai haukiba sahi 12 asida Bharat ta sahi gi oina organ transplant tawbagi sang asi 10 lom hengatle. Pradhan Mantri Narendra Modi na mahaki Man Ki Baat tharomda haksang kayat dan tawbabu pungning thawgaladuna haikibasing adu palladuna mantri na hai Pradhan Mantri na leba asigi miyamda haksang kayat dan tawba asi khwaidagi sawbada ni haina sakhangnaba apil tawkhi Bharat ki Unified Payments Interface UPI da sahi asigi July da thagi oina khwaidagi yamna sell transaction tawkhi July thasida punna lupa koti lakh 18,000 gi senpham oigadaba transaction billion kulhumdoi dasmik taruk tawkhi social media da thagat pawarol amada Pradhan Mantri office na hai masi Bharat ki digital payment ki ecosystem da singthaningai oiba pandub amani Rural Development Mantraloy na Din Dayal Upadhyay Gramin Kausalya Yojana DDU GKY gi beneficiary tarukta Marifu suba ningtam numit palanthamda akhanaba guest oina saruk yanaba khanghankre beneficiary sing adudi Nongchup Bengal Chhattisgarh Madhya Pradesh Odisha Mizoram amadi Nagaland dagini Delhi gi Mukhyamantri Rekha Gupta na hairi sarkar na Delhi bu sports capital ama ohenaba warep laure mangna hai leiba ki konung khak oibatana tana Delhi bu sports capital ama ohenaba honaragani Delhi gi Thiagraj Stadium dangrang pangthokpa Kunithoi suba Commonwealth Table Tennis Championship loisinbagi tharomda Mukhyamantri na wafam asi phungdokhibani Glasgow Commonwealth Games lisingni kuntaruk ngarang ahing loisinkibaga loinana ingkumja lisingni kunthra da Gujarat ki Ahmedabad ta pangthokadoriba Commonwealth Games ki countdown haure loisinbagi tharomda England gi ningthau Charles III gi mahut sinduna Duke of Edinburgh Prince Edward na Games adu loisile haina laukthokuna saruk yari balebak pumnamaki sanaroi singda sahi mari gi matungda Ahmedabad ta pangthokadoriba Commonwealth Games ta saruk yabinaba apil tawkhi ngarang loisinkhiba Glasgow Games asida Bharat na sanagi 13 lupa gi 38 amasung senjengi 8 punna takman 38 phangduna medal terida mari subada leikhi Sama kuntra mga suba Indian Oil Duran Cup lisong ni kuntaruki Group D gi match samada nga si Imphal gi Khuman Lampak Man Stadium da FC Rengdai ga Trau FC ga thengnaragani match asi numidang wairam pung 3 dagi haugani Pauloi jare